ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯅꯤ. ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯈꯥꯛꯇꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯤꯕꯁꯤꯕꯣ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ. ꯀꯀꯥ, ꯒꯥꯔꯤꯁꯦ ꯃꯇꯥꯏꯁꯤꯗ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯣꯕ. ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯄꯨꯁꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯃꯤ. ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯁꯄꯥ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯕ ꯍꯧꯔꯛꯏ. ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯪꯍꯧꯗꯦ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤꯕ. ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ. ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯏꯕꯁꯤꯅ ꯀꯔꯤꯒꯦ? ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯕ ꯑꯗꯣꯝꯗ ꯃꯤꯠꯐꯝ ꯑꯃꯨꯛ ꯊꯝꯂꯛꯏ ꯄꯨꯁꯄꯥꯗꯨ. ꯇꯟꯖꯥ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯄꯨꯁꯄꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ. ꯏꯅꯝꯃ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ. ꯃꯧ ꯅꯍꯥ ꯑꯃꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ, ꯏꯍꯦ, ꯅꯪꯕꯨ ꯄꯨꯁꯄꯥ ꯅꯠꯇ꯭ꯔꯣ? ꯏꯅꯝꯃ, ꯃꯥꯅꯤ, ꯑꯩ ꯄꯨꯁꯄꯥꯅꯤ. ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯣ? ꯍꯩꯃꯥ, ꯀꯗꯥꯏꯗꯒꯤ ꯈꯪꯉꯅꯤ ꯍꯥꯏꯒꯦ? ꯅꯪꯗꯤ ꯅꯁꯛꯀ ꯁꯥꯊꯤꯅ ꯐꯖꯊꯣꯛꯑꯝꯃꯦꯗꯅ. ꯍꯦꯛ ꯎꯕꯗ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯨꯔꯤ. ꯅꯪꯕꯨ ꯗꯦꯜꯂꯤꯗꯒꯤ ꯉꯁꯤ ꯊꯣꯛꯂꯛꯏꯔꯣ? ꯏꯅꯝꯃ, ꯍꯧꯖꯤꯛꯇ ꯊꯨꯡꯂꯕꯗ ꯉꯥꯏꯔꯤ. ꯌꯨꯝꯐꯥꯎ ꯌꯧꯁꯤꯟꯗ꯭ꯔꯤꯕꯅꯤ. ꯏꯍꯦ, ꯑꯗꯨꯗꯤ ꯆꯪꯉꯣ ꯆꯪꯉꯣ. ꯏꯅꯦ ꯍꯣꯏꯅꯅꯦ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ. ꯏꯅꯝꯃ, ꯉꯁꯤꯁꯤꯕꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ? ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯕꯁꯤꯕꯣ. ꯏꯕꯦꯝꯃ ꯄꯨꯁꯄꯥ, ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯎꯁꯤ ꯇꯥꯗ꯭ꯔꯤꯕꯣ? ꯏꯅꯝꯃ, ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯑꯗꯨꯕꯨꯔꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯦꯅ ꯃꯌꯥꯝꯅ ꯐꯥꯕꯗꯒꯤꯅꯦ ꯂꯝꯖꯥꯎꯗ ꯄꯨꯊꯣꯛꯑꯒ ꯈꯣꯡꯒꯣꯏꯅꯒꯅꯤ ꯍꯥꯏꯕꯩꯅꯤ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯁꯦ. ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯁꯄꯥꯗꯨ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ. ꯃꯤꯀꯨꯞ ꯈꯔꯗꯤ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ. ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯩ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩ. ꯃꯧ ꯅꯍꯥ ꯑꯅꯤꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯄꯨꯁꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ. ꯄꯨꯁꯄꯥ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤ. ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯅꯤꯡꯊꯤꯕꯅ ꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯈꯛ ꯆꯠꯂꯝꯃꯣꯏ. ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯂꯥꯟꯅꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯩ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯗꯨꯅ ꯆꯥꯎꯔꯛꯄꯅꯤ. ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯅ ꯑꯣꯛꯇꯕꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯑꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯁꯄꯥꯗꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ. ꯀꯀꯥ, ꯌꯨꯝꯗ ꯍꯟꯕꯤꯔꯝꯃꯣ. ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯪꯂꯛꯑꯗꯤꯅꯦ ꯅꯤꯡꯊꯤꯕꯤ ꯍꯣꯏꯗ ꯆꯪꯍꯧꯔꯦꯅ ꯈꯔ ꯇꯝꯕꯤꯌꯨ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯟꯊꯕ ꯇꯧꯗꯨꯅ ꯄꯨꯁꯄꯥꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ. ꯅꯤꯡꯊꯤꯕꯤꯒꯤ ꯃꯌꯨꯝꯗꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯇꯅ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏꯅꯦ. ꯍꯧꯖꯤꯛꯃꯛ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯣ. ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ. ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯦꯗꯅ. ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯧꯁꯤꯜꯂꯛꯏ. ꯑꯣꯛꯇꯕꯤ ꯃꯍꯥꯛꯇꯤꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯦ, ꯇꯥꯟꯊꯣꯛꯀꯗꯕꯅꯦ, ꯇꯥꯟꯊꯣꯛꯀꯗꯕꯅꯦ. ꯐꯅ ꯀꯨꯏꯅ ꯂꯥꯎꯈꯣꯡ ꯇꯧꯔꯐꯥꯎ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯀꯧꯕ ꯂꯩꯇꯦ. ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ. ꯄꯥꯈꯪ ꯃꯆꯥ ꯈꯔꯗꯤ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯄꯝꯕꯗꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯑꯒ ꯊꯣꯡꯗꯨ ꯅꯝꯈꯥꯏꯕ ꯍꯧꯔꯛꯂꯤ. ꯈꯔ ꯑꯃꯅ ꯌꯨꯝꯗꯨ ꯃꯩ ꯊꯥꯗꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯈꯔ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡ ꯄꯥꯏꯔꯒ ꯊꯣꯝꯖꯤꯟꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯨ ꯅꯤꯡꯊꯤꯕꯤꯅ ꯍꯥꯡꯗꯣꯛꯂꯛꯏ. ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯤꯡꯊꯤꯕꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩ. ꯀꯞꯁꯨ ꯀꯞꯇꯦ. ꯌꯦꯡꯈꯤꯕ ꯃꯤꯠꯐꯝ ꯑꯃꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ. ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯃꯧ ꯅꯍꯥ ꯑꯅꯤ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯁꯥ ꯁꯒꯟ ꯄꯥꯏꯗꯨꯅ
thongjin mapandaina sumang matun fau soro soro chingduna puthuraga laktana inthui ningthibi gi mabung sanathoi amade mama ibe malai haw amade manama abemsu sumang matunda chenthorei leihawna mayamda khoiramduna haijei machagi thawai dadi kanbinaba asawbagi mayaina kankhibana leihawgi wadu kana amatana tabikhide mauna ha ama ningthibi bu chingkhatlaga hey okdabi nang asidagi leikai sida leibiyar nakhoi gumi nupi kya silai badeni nupi oi bigi senglaba punsi kayabu lana uhalibase ibe madi mapan thongda yam phaba malamaga manungdadi tinjangduna leramedana thai nasakto ubadane dawgi yaro he wahai kharasi hairaga ningthibigi mamaida tinchi cheli aduga ningthibigi masasagandu tapairaga leibak makhada laktana inthui tanjaduda puspa lakbaga mapa chanaduna puspa gi makhong mapa chapchana ningthibi mamaida upsili tushili mauna ha amana amuk chensilatuna ningthibi gi masamdu paiduna laktana amuk chingthoga mamai mamit khangdaba makai khubagna se se launa thajili ningthibi gi mama amade manamadi mataudu yengba ngamdri changsin khamdoke tawbani mabung sana thoina khamdopiyar maram chakini waraksan aikhoina haiba indrabade masinu matik chabani ima abem imungda cham mama leihau amade magi nupi abemdo tingak sana thoidi yengaga lei sana thoine khanglaw lorei imungda chamodi changodana leihau amadi abemdo upai leitraduna ningthibide yenglamlaga sumangdudagi mangulda kakhatki tawriba matau adu puspadi yengba ngamdraduna maunaha adugi manakta changsilaktuna maunaha adubu haifit inthoaga asangba amaga loinena khon khara kalapna haire kaino me amna tobiri bisiba masibu miyoiba magili chalo noibu saloina olaba noigi thamoiduda miyoibegi minukse haibada amata poktraba mi amabu sumaina hekta phorisibu noigi kari hak lege noina mi amabu warakpagi kari hak lege haiba he nangna kai khangdana ngangino ne he nakandagi nupi amana hairakpani maral phana leiba mi oirabasune mi amabu asumna phu chaitonu warakpagi hakto noida kanana pige hayone kanana pige ba aikhoge ithakta lo leribase karigidamagno ibema se logi maramda yamna khangboire ko adu oiradi lekai se ibema nang noina palodana nakandagi nupi amana asawba amaga loinana hairei haujikne awai akom tanganduna leibagi matam nate oktabi lamchat haidabise haujimo masamse kaagane sunu yangang taraga lamjangdu khongboinagadabane nakandagi nupi khara chensilakpani ningthibigi manakta tamna puspasu asawbana mai haure phana phathanaba hotnabani adubu control tawba ngambagi wangmada leikre khon khara kalapna hairei mafam asda leiriba mi amata ningthibide heksoba mido lemda khakthara aina kaidoba ngamge haibado no yengo puspagi wahai adu tabada nupising adu ningthibigi manakta yoksinba ngamlamde maramde puspagi mapai bungosi achamba minate laikai asini yamna kina chatnabata natana leibak asigi masak nairaba DSP Rajen haina sumaming chaliba misak amani mama ibe masu department amagi thaupuri be director Ras Lakshmi haina maming chalibani do aduda sunatana mabung sulaikai shida lamba pabinaba leiba nate makhoigi imungda singnaba haibase makhoigi mangjabani puspana sur ama sangna huntoga hairei ngasi ningthibida thoiba sumna nakhoigi nachena chan nachana suda thome khal matamduda nakhoigi thamoida kari phawgane ngasi ningthibida uliba sumna utpangam gadra miyoiba khoisa landaba ngamba soidaba ngamba kanabu yobage ngasigi samas asida nupi oi bisingda otnai ribasa hek thadoktriba makhaidi chawkhat pasungam ngamla ngasi ningthibibu oktabli chachelame haiduna mayamna mabu otnai biri khongboina biri pumnamakse tawraga masida kari kanaba purakadorige miyoiba khoigi punsisa mama leitana sukhanbigan ima iben ina moi mayamsu amukta khanthabiu
Ngasigi taibang panbasida lairiba oktabi mingthol phanglabi nupi oibi kaya asibu masana yana mingthol asibu phangningba kanabu yawbage oktabi oire ibigi maram amadi soidana leiramgani mi amana phattaba thabak tawre haiduna dandi pibai mahut mabu aphaba lambida lamjingbiba asibu kayamuk yamna kairabage nupi aikhoina oktabi oiribisa asibu kanana ohelibano kaigi tumina leiribano khum nachinchingdo khumo nupi oibe khano oktabi oiribisa kanana ohenbage masi pumnamak khangna khangna nupi amagi awaba nupi amana karigi khangdabage Puspagi wahai sing adu taraba matung mayamdu mahai bhai tumina laikri ngasai makai tumina kapsu kapta walan amata ngangdana leirambi ningthibi du phuk awgatlaga thongalamda kanna chinthoki ningthibi na thongalamda chinthoki baduda Puspa su pakhatpai keiboi thongalamda chenthoi khanghaudana lambi da taramba nung amada khudi thijinduna tusili Puspa du ayuma Majindu araiba makai tumthoga hairei tanja chadana masigi nungsi shune pharokti phajana phui tabna hawgalaga mapida tairiba uphundu haifet kan thoaga leirakta chenthorei khadumda sakra janu taroishina as aidiba masinu pisina khalisibu kainoba lambi mayaidu da lepaga akoiba du koirei leiduna yengi majinda amuksa soli Patanungda amuk thodi kamdawne ningthibina chenthokibaga Puspasu chenthoraklabani aduk ten khraba matamduda ningthibi kadam chatkibana haiba khangawdrei ngihak leptuna leiringai matamduda ningthibigi mama ibe ma lehaw amadi manama abim su tholai lehaw kapli tawraga hanglai ibema aikhoi ningthibi di kadam chakre ine aisu khangawdrei ikain kana basu nateba Leihau makutu makokta hapaga thamoi kaina hairei karino aikhoi na object tawgodori basibo ine kahina sukhanjelunu ningthibi ke sutawri abemna marak thatlaga hairei Puspa ngasi nangla amdrabadi aikhoi ningthibi seloirabani nangila manamadi tonchile inamana nangi thongnabu thakale inama karigila manu aduna haibiganu Ai ningthibido aswai phawdang yengukhige ma kaisu tawrui ai horen amuk lake inama hoiga wari sadawa yamnale wahai se hairam laga Puspa du chatkre abemna manem le hawu samlaga yumda changlai mafam adula tilamba leikai gi miyoi singdu mathang mayum da chatkiduna haujikte mi ama phawba leitre numidangi matamni Puspa gi mayumdani Ras Lakshmina Ibema Jaksi saring idene chathora silaune Puspana Ima ai chakam te chani ma phawdida Hey wathi tawnu ko ngasi de yimda thonglaba da ngairi chak to chadudi nasado amuk narakani ne Ningthibi gi chap chaba mafam ama khangdri kai ai gi wakalsa leithafam khangaroi nangi babungna phangnaba thige hairidana adugi da mangnana ne karigi warino Arimbada nasa sokna bathabak tawnuko Ima ai ningthibigi da makhanbada yamna wai ngasi mana oirami mama tawsa aidi manga chapmane magi punchi sa asumna honglam kani haibadi ai nongmata su khaludabani chahi ama chupna maga paw phongna basu phangkidabani magi number su switch off laikibana matamduda aina ma warawduna magi paw amata aina laukidabani ngasi mahakbo miyamna oktabi mingthol biribasa ima ai khangba ngamdi yam hena su khanjalunu chasidi nangi marum ningthibise matam amagi nangi marum ningthibid oidrabani laikai shina mi amagi maram da ngangna bahaibase kariguma amadi soidana leiramadawani maram suklai leitana mi amagi maram da ne lana heta sandokpa yaba nateda achumaran karino su khangdana mi amabu hekta lana ubibadi nachana yaningde aikhoina ubado adu khaktana achumbane haibadi yarui uriba khudingmak khalliba khudingmak chumgani haibadi leitabani nangna sida leitabagi khangdabani ne ningthibise hanaga manadrabani ngasigi thadukse imasu tabada nungaite ningthibido adu khakna phattaba mindi nate adubu imana haidabu haibabu ne
Miyoiba aikoigi punsi khongjase matang matamgi matungina hongba naibani. Maral leitaba mi amabu hekta dandi piba yaba nateko. Maral amadi soidana leiramgani. Adugini leikai miyamna mabu wa haiba loidringai Puspana phattalaga khomlai. Maral leire haiduna mi adu bhato se haibro. Pharene ningthibina leikai asigi mingcha thinaba licha chalame khalase. Mabu mi amangda khongoina biraga puraktoiba kanaba se karinu. Mi amagi punchibu kaishu leitana khanbagi mahot wari phajana sanaduna achumba lambida purakpa kari kaibage. Ima so haibiyone ngasigi taibang panba sida hingliba miyoibai khoisa maral leitaba achumba khakchatpa mibu leiramgadro. Hiram ama natraga hiram amada maral amadi soidana leiramgane. Ngasi ningthibida thoiba thodok asimak nacha ingonda thoe khalase. Leikai miyam sina aibu miyamangda khongoina biba matamda mama moina imagi thamoida kari phawbigane. Leikai gi misingsa kharadi henmale. Makhoi gi macha masudi kayam pharadana. Maira paibi singsune magi mawasingna yu thakpadi thingdi aduga mina yu yombidi thingine. Aidi khallu ga isa hekta hegala iba. Leikai sigi afaba thabak togena khaladi moisu kwadu zawranudana. Karino ne aigi chanu pisibo kai laiga unaraba jano amukta ngangkidaba wangakta nate nangdi nahan kai Delhi da master ta mujona chakhraga yu yonba kwa chabai maramda naina leirabo. Ima ai ngasidi yam pendi karigino nupina nupibu asuk yamna oliba karigino ba nupi mana nupi amabu asuk antana khalibase. Nupi oi bishingna nupi oi bi amagi ahaba masa khangbidriba karigino Manipur sa chawkhatawba yamna watli phana semdoknaba hotnarabasu oirara achumba hairurabasu angauba taduna todaba lamdamni. Madugi matangdumadi numit chupa imaicha phaminaraga nainarasu loiba nairara. Lao chakse saringaida chathorasi. Imahana chalamo ai lage kuira anuko. Mama thokraba matung Puspa mathanta machinda soli. Kari maramgidama ningthibina asingma punchi mahingda hinglamlibano. Athoba matamda ai asingma makhangtoktoba yade. Nakan amadana abemna ima chaksa thongna batarase. Leihaudu phamungda hiplambadage tapna hawgalaga mamang nupidi yenglaga hairai. Ima di chararoida. Ima chak asabase kharada oirabasu chasinse natrabadi image nabada amuk henjilani. Asu wana hingdaw saru sikibadna dum hena pharabane. Ima kaigi dumaina hairibano namau taba nungaite matungdadi adumna haibigano. Image awabada namau su khange babung rajenasu ningthibido phangnaba soidana thigana hairamidudi. Ima wakhal khara jawthokpa damse aikhoi ningthibido kaisu tawramoye. Kadaidano mana leiramdoisibo namit tarasi phau icha adugi pau amata khangba ngamchi kanagidano mana leiramdoisibo aigi icha nupigi laibakse onthoknasu thina tambiramida. Waise hairaga leihau hik launa kapai. Ima namausu kari haigadabano khangtre ningthibigi laibakda asum tho tamlambanane. Leikai sina magi wari khangdabana aikhoi ningthibi bulana lobani matam kharadi aikhoi khangkise. Ibung odi chak chakrabra tamosu mathai nungai tramale chak chaningda hare madi chara henba yadabane nangna khara themaga piso. Hoi adui magi chakto sida oina purora ngayak lairaga oina charake nangi tawtokbana thawdo tawjarara chalo. Abem suwa makha taramdana manemgi kadagi thokri. Manemgi kadagi hek tholakpaga charge tawduna leiriba abemgi fondo ringking lai. Abem panthaba tawduna changsilaga laiba kolda paikhali. Hello kana abem aine iyama tema yamdaira phone tawraisina kanagi number no sina inopagi phone dagine aigi phone do lambida tahora male pocket yoromdri masi wasi dosi ningthibidi kamai tawre tema
Kari hainabu tamdoino khangdre. Ngasai tayamana mafamsidagi chalamdrabadi kumhai ama oiradawre. Mafamasidi chelauba yamna phare. Lekai asina ningthibibu lana uribasa manama ama oina ai khangba ngamdre. Asengba chumbasa kayam koina losingduna thamkisi haibano. Madugisu madam lakhine kemta wagano aina phanaba singi. Ado ningthibido mukta pahelo aima ga wari khara sage. Taima ningthibido wa haiba loidringai abemdo tuminna laikri. Machindu makhutna menchilaga kappaga leiri. Abem ningthibi kaidorage asingbudo haro. Yai mana hangliba wahang aduge paukhum piramdaba makhai phondu abemna kakthaki.